ngasi phong tungan Manipuri si fungsingdagi maruoibi ipausing miyamna thamjagi ahanbada sanalaipa pauksi kongasaraga anauba sahina lakpada CM na Manipurgi miyamna pauzal pirakli lahorlup kharagasu operation lepnabagi khuyek pinanaba CM sare Chief Minister State asigi law and order gi phibam phagalakpagi sharuga mo oina hokiba March thadagi haujuk phawda tungan ba lahorlup singi apunba kadar humfuga mapan sarenda tarokhiba loinana handaktasu Zirangrong United France ZUF ka laingaka suspension of operation satnana ba khuyek pinakhiba leire atopulu kharasu operation lepna ba khuyek pinanaba CM sari hana Chief Minister N Biren phongdokre anawbasai lakpagi Manipur miyamna pauzal piraduna Chief Minister na anawbasahina lakpada lamdamasigi phurup kudimak nungsi sanana leminaba ingtapa hena sakot purakpa oirasano hanasu pauzal pikhi Chief Minister hai Manipur miyam gi mapaldagi state asina Delhi amasum Gawai on apik state singi manungda thangna sahi ahumlak most improved small state ki mana phamangamani masigidamuk Manipur gi miyam bo hainingai leitana thagali lenga asina miyam gi thaudangdagi tuan ba sector kya da thabak thorom kya mai pakna paikhapangamli masigi manungda analengi lamda Chusampur Medical College hangduna sitchama gi medical course tamba yaragani Jenims ta hana medical gi sitchama khakle oirambadu chama gi yankhai di henga khre amadi Sijo hospital lenga ku samnaduna sitchama gi medical tamba hore lamdamasigi miyam nadri phawba layengdabagi hainabi leibana naraklaga kanmangamdriba sikharamakhay kanmangamnabagi damak CM Health for All scheme hawdoktuna mipum kudimak tuan ba laina makhal taraga homdoi screening tawri hawju phawba state asigi apunba village sanipan ga nifu gi apun miyoi lak mari rom scheme asigi kanaba phangankhre Chief Minister gi haksel gi tengbang amadi Ayushman Bharat ki makhada sel puthoktuna layengma ngamjadaba miyamna lengangna lupa lakh manga phaw gi senpam puthoktuna lemna layengli masidana tana Chief Minister menstrual hygiene amasum Chief Minister gi mit ki layeng scheme sing so hodoktuna lemna layeng gi thabak sathari state asigi law and order gi phibam sathina fagale lenga asina sangshiliba war on drug campaign asi ngasidi miyam gi iho amagum sangshilakpana mai pakli Singi khunja kya na popi pami singyan thalak paloinana khunja kya na popi thadana bu wasakpa sina campaign si mai pakani masigi damakta sulamda masigi miyam puthakali lainga na sangshilakli ba si Manipur bu clean amadi green state ama oinana ba panamnani popi thada singi district ki khunja sing lainga na incentive piri popi thaba sena ba singna fagatuna serak piri drug amasum sinja thumja ga mari lena ba case ta lainga sina hiram amatada yashina ba lairoi National Highway singda GPS yawbo highway petrol kunga mari mathau tawri fire service ki equipment hengal hale border area da police outpost nifu hangna ba kana semgali masulak ni pa February tha fawda lusinna ba panam thamlai ki tourism gi matangna palladuna Chief Minister na hai sanga ethnic park sanga duna sei sidagi miyoi lak ya tinduna sanga festival pangtok pa hore Clean Lauktak Part Campaign pekhatuna Lauktak ki boundary yat pamasum kanglon amata ngaktana sajilamba phumsang sing takthokpa hore state asidagi hawkiba sagol kangjai masana yokhanabagi damak sai sidagi Chief Minister gi sagol kangjai tournament pangthokpa hore tuan sing district sing yauna puariga mari lainaba mafam sing ningthina semgatuna sai sidagi mafam taraga mari de sangai festival pangthokhi kangla nongpok torban su miyam na pamna ba tourist spot ama oiri state asida Olympians Park athubra sanga dona Olympic ta saru yarbu sanaroi kudimaki ningtam mitam khinana ba thorang tawduna leire education gi lamdasu ekoi khudimak phurup khudimaki lol khangminagadabani haiba pandamda tuan phurup taret ki lol atama hore School Fagadan si mission ki makhad school samaga kun recover tawkhre atopalenga ki high school ki amasu higher secondary ki thak to ankhre lambi thong gi matang ni state asigi tuan lambi humdraga mapan double lane onthokna ba khandokle lambi de orful sen badagi haksang na suknga oiriba sidagi ngak thokna ba drain amaga samnana koilas thabagi thabak su kan pakhali Uran scheme gi makhada su tuan state amadi lewak singa air connectivity leire loinana state asigi thabak phangdrib naha sing thabak pijana ba startup scheme hawdoktuna naha singbu masana masabu thabak pijana ba lambi piri masidana tana miyam gi fanabagi damak tuan scheme singi makhada khodong sabu singsu piri haikena su pawsna makhata na phongdrokli makasa tarak poina to pa pawmna popi tharambagi case ka mari leina phagat khiba khulgi ningthau manga sukre
Lengasina sangshilakliba war on drug ki manungsana Manipur gi tungan singi lamsingda popi tharamba Mari Pupi Tharambaga Mari Lainan House of Power Fogakiva, Kulgining Tok Manga Sukran, Minister Secretary Tadorokpa, Stirol Amanahari, Sirolashina, Makhatana Hai, Tasigi Kungom Dore Kangpopi District Police, Manipur Rifles, Indian Reserve Battalions, Amasum NAV, Apunmati Mamana, Kangpopi District Manungsana Laiba, Chelsea Pilesta, Lam Ekar Kuntra Rom Tharama Popi Pambishing Yanta Tunamanki, Masugi Maka, Satarak Point, Tasigi Kungamapanda. Mafam asimaktada ekar kunga mangarunggi popi pamising yanta tuna manki masida loktang sang taret amasu mai thadoramki loinana popi thabra sisinaramba tilaki dak thumha na singwa polam singsu mai thaduna manki tha sigi kunga homdoi district sigi molkol amadi Khulaijang Hill Range the ekar tararom na tharama popi pamisingsu Forest Department Assam Rifles amasu NAV ga apunmati mamana yanta tuna manki Tasigi Kungamari the Kangpopi District Police ta Tawong Shida Sienava Muni Fakapangi, Hiriba Muising of the day, Chelsea Village Skateri, Paukon Mang Kibgan, Allies, David Sani Pugomoto Apu Gaming Lake Draba, Zanko How Kibganamasum, Kulasigi by Chairman Hen Kolun Kibgan, Allies, Helun say Humpuganitu Apu Gaming Lake Draba, Kohem Kibgani. Tasigi Manuna Urkul District Police 6MR NAB Amasum Forest Department Apun Mati Mamana Urkul Gitungan Mapam Sing the Su Popi Yanta to the Manki Tasigi Ohumamasum Tareta Tungo Hill Range Lam Ekar Kunhen with Taramba Popi Pambishing and the Ki Tasigi Taraga Maria Masum Taraga Mangada Sampu Hill Range Lam Ekar Kunhen with Taramba Popi Pambishing and the Ki Tasigi Kunamasum Kunganitu that Tora Hill Range Kilam Ekar Nipu Henry Tarama Poppy Pambising Yanta to the Manki Poppy Tarambasing Amadi Lamasigi Mapusing Foganabigi Tarang Yamnakana Pekali Amaronda Tasigi Kungo Hondo to Sampu District Police Pars IRB Apun personal Modrana Sava Timamana District Sigi Kihangzang area the Ekar Humfuga Mangaram Saw Mapam Taramba Poppy Pambising Yanta to the Manki Tawonga Shiga Mari Lainana Kulasigi Sip Kam Kosh Hawkip say Nifuguni Pan Apopole Kidraba Ozatam Hawkipu Fagatuna CJM gi Kota Putoki Tasigi Kungatarok the Impal Iski ASP Masum NAB gi ASP Anina Lusingba Forest Department Amadi BSF ki Mute Singsu Yauba Apun Matim Amana B Gamnong Hill Range ki NP Kulen area drive Sataki Madurama Pamasigi Lam Ekar Kuntrarom na Tanama Popi Pamising Yatatunamanki Tasigi Kungama Pandasu Sampu District Police Amadi IRB Apun Mati Mamana District Sigi di Langzong Village area de Ekar Taraga Mangarom da Taramba Poppy Pambising Yantatun Manganki Loinana Poppy Tabra Sisinaramba Harki Zinipusa Fotki Amasum Tungda Kulasiki Ningtau Let Kolal Kongsai say Nifugotred Apoku Giming Zamko head Kongsai Kobo Muyama Tungboy area de Fortmanki Nimit Ashimakta Sandel Police IMR Amasum NAB Apun Bakutpu Amara District Sigi Hengsi area da Lam Ekar Kuntraga Mangarom na Taramba Poppy Pambising Yantatuna Manki Loinana Numit Ashimakta Impal East District Police NAB Forest Department Amasum BSF ki Apun Matimamana Monglam Hill Range the Ekar Nipurom na Taramba Poppy Pambising Yantatuna Manki Tungna Kulasigi Ningtau Paugzama Hawkip sa Yankay Gatru Apopole Kidrava High Kulet Hawkip Koba Miyama Impal East ki second area de Fatpamki Maki Matakta Logio by action sing local Paukre, Asum the Tasigi Manung the Fogal Crabam using a Sigi Matakta, NDPS, PITN, DPS Amasum, Marilena Forest, Exingi Makada, Case local cre, Maramasina Manipurgi Singilam sing the Libidi Bening Tauxina, Makoi Mokogilam, the Poppy Taramba Tangarabadi, Mangzonuna, Langal to Pau, Pipi Unatragana, Kulgi Autoritina, Yantat Piu, Maduna Trabdi, Logio by action local Keniswadi. Makasa Tarafoy na to Papaumana, Parbung CICD, Doctor Ramatigi Henal Heldre. Herzol District ki Amatangar Marueva Analeng Sangama Oiriva, Parbung Community Health Center, CICida, Doctor Amadigi Hena Laitavana Mapamkiari, Analeng Balakwasinda, Sauna Kudong Satapakama Yunari. Hawkiba Kumza English in a Nigataraga Turki, December Nipanda, Nauna District Taret, same the Yakiba, Perzol District C, Nasi Power District Ama Oibiki Lepam Top Lengaki, Loishanga the District Hospital Mapumfana Litre. Parbung CIC Shina, House of Power District Siki Wayna Quietiki Saba Ana Lengs and Oidun Lady Bini. District Siki to one Kulkeagi Muising, Ana Amadi, Lambigi Kudong Tibana Singba, Tolak Pada Layang Pamoidibini. Community Health Center Sida Medical Officer in charge Oinisu Lady Doctor
Thanglian Zona Pauxi Siga Kanan Unabada Manhai. District Sigi Marueb Analeng Sang Wediba Health Center Sida Matau Dogdun Lady Doctor Simakatani. Loinan Staff Nurse Ahom ANM Taruk Lab Technician Ani Labiki Manung Amadi ICT Sigi Makada Labini ICT Sigi Counselor Ama MSS Amalay Grade for Staff so Amakatale Hariba Singer Sigi Health Center Sibu Ahinung Til Night and Analem Kitabak Lakdi Doctor Sumakatama Oven Numit Supama Sunglip Lepton Layang Mamadi Numit Ama Papa Pota and Akatopolo and Angamatak Tokonaduna Lakdi Adubu Mahak Miueva Kovanina Tangai for the Batau Watok Amadi Haksang Matamda Health Center is the Layang Balakpa Anabakiana Mayunariba Awabasi Health Department Uvidan Lady Among Makatana High Hen Labak Tiribadi Manu Hanjin Lady Bana Lang Sang Sida Pibam Soklab Ambulance Amakle Masisu driver Lati Loinana Health Center Siguena Zipsi Hanuba Pibam Soklaba Masuladi Lady Doctor Awat Mamadi Ambulance Grade for Staff Simba Kudimasi Marilena Department Atubumatamda Miyang Sanganingi Makatana Health Center Sibu Puna Bohona Awab Oirenesu Pendava Fondurakli Parbung Village Ki Chairman L Lalthana Tangna Pauxi the High Perzol District Same Krabamatung Si Pau District Am Oibi Ahongba Awon Bamatuba Pangri Administration Kudong Sanaba District Pirakiba Matamaduda Harawa Punaki Ado Hauzik Hana Gumna Sapmana Pium the lady Langaki Maru Ebeloy Sangi Makok Tumapuna Mangna Susampura Pamlaga Matotori Mapamashi the Langaki Matik Sabaloy Sang Suning Tina Samgate Mayamashidagi Labak Tiribadi Parbung Shiation District Shigi Miam Gilang Pam Maru Ebama Oivini District Takta Ana Lang Sang Oinabiki building Amadi Saba Loiraga Labakui Adobo Sangabi Dadun lady Parbung Shia the Doctor Amakatana Matau Torga Lerakumatam Quirakli, laying Sangasi, Kul Taraganipa Longi Kunja Sangi Amatangai laying Sangi, Adubu laying Sangasida, Bet Matiksanality, Amasum, Doctor Amakakoina Ehing at Hing with the Anai, Yorakumatano Kudong Sadabaka Mayuna Dabadanatana, emergency case Lakumatam Susampu District Hospital Tamna Purogasat Panatana, Pambai Lati Hensu, Paus Namakatana Fondurakli. Makasa Tarakpoina to Papona, Mamta Binerzina Istis Pamuya, Yakidabada Angapokumay, Prime Minister Apopi Lakidabada, Potana Beningsinkre. New Zalpai Gorid Bande Barat Express at Lamtaga, Taurangi Istis the Yingmada, Maitwong Maka, Lamdrabas Minister Mamta Binerzina, to Yakidabadi Ngasi Bengalgi, Haura Istis Angapokumay, Tauramadugidama, invite Tokiba. Miyam adudagi BJP worker kangbu amana Jai Sri Ram ki khulausing loksilaki adugumba khulausing adu thauramatuda loksilaki badugi matung Minister Mamta Banerjee stage ta kakhalu yakidabani Union Railway Minister Ashwini Vaishnona stage ta kakhanaba maku yahananaba kanohona ki adubu madu mahi yan kidre BJP ki senior losing busing amasum Union Railway Minister amasum Suba Sarkar pangthokliba thauramasi government program amani amasum political goibana ti hairaduna khulausing laudana ba BJP ki workers sing adu wakal tahanana bonaki Pibam aduna Mamta Banerjee stage ta kakatuna phamagi mihita tongana atai miya marakta phamki mahakna thauramadu stage adugi nakandagi oina thauramadu wangaki Prime Minister ki apopi mamana laikidaba du da mana awaba phongdoke masum asigumlaba masagi asawa mangjaba ma mayuknaraba phawbada thauramasi da saruk yabagi dama mangna Prime Minister Narendra Modi bu thakhi Sanbiduna khara pothabiyu na ki apopi na shiki baduda ehakna karamna awaba phongdokadagi ehak khangdre na ki imadi aikhogi imani aina aigi imadu su ningsingli haina mangna apopi mama laikidabigi pung kharagi tungda thauramadu virtual oina tholakiba Prime Minister daki ngasi irai nimita Prime Minister Modi na sangagadoriba railway project mangasi ki manungdigi mari gi thaba tu mahakna Union Railway Minister oiringai manungda hobram khibani haina su Mamta Banerjee naki UN Mehta Institute of Cardiology and Research Center Ahmedabad ngasi ayuk pung ahunga makhairam tabada Hiraben Modi laikidre haina hospital adudagi thokpa bulletin amana haiki Maki Hakshangi Pibam Sokshilakpatigi Maku Yumskashan Mita hospitalization Tokibani Haikenesu, Paushna Makatana Fondurakli Makasa Tarapoina
Hoyelan Pauri Topa Marueva Paukranomo, Karamasum Yungi possessing Mai Tava the scene of the victim Gimamaga Mapoka, Police Napari. Say Terekanga, the Vinupimasa, Magi Kaikumnaba Mangan Biki Bani, Hyper Tau Doctor Siena Bani Haiduna, Sars Toba Muyamagi, Maruti car 800 Amayauna, Imungi possessing Mai Tadoki, but Tau Doctor Siena Bani Haiba, Red victim ni Haidi Nupimasa, Apo Pimama Sumabo, Police Napari. Napi masa sibu ikai kumnaba mangan bikhibani hairiba miyoy dugi gari amasum polam singa si thaudo dugi mayokta haurakhiba miyamna tha si kungani thut amai thadoktu na mangan khibani gari amasum polam singa du khongjom PS ki manungsan mafam amadigi asem konungjau sei nifugo mathoi apokpa lekhitrab e to magini adumainama thaudo sigi matangda khongjom PS na case ama lokhat pagaloinana thaudo du saruk ya khibani haiba nupi masa Adugi apokpi mama masu mabok loinana miyoy mari fagale hairi panmayabadi nupi masa asibu ikai khamnaba mangan bikhibani haiba thaudo adugi matangda Women's Action for Development's WAD gi timamana pomising loinana nupi masa sigi mayumda hakthengna satuna yingsinba laikhrabani aduga thaudo si tha anirongi mamangna nupi masa sina mamanabi singa loinana senai hairiba miyoy sigi yumda television yengminari de thokhibani haibigi wakam laikhrabani Adumainamak thaudo sigi matungina thokriba gari amasum possessing mai thadoktu na manghanbigi thaudo sigi mayokta Khongjom Police Station na chenabani haiba miyoy tara ki mathakta case ma lokhatuna investigation satharakibani haide su paus na phongdorakli Makasa tarakpo ina topa pawamana Chief Secretary oibina ba atopa matik sabo officer leitrabara Congress Manipulenga ki maikedi thokiba order amana state asigi Chief Secretary oirakibadagi service matam loireduna thabakdagi potharagadaba Dr. Rajesh Kumar bu phammasi atopa tha taruki matam amunghana puhanana bu order thokibagi mayokta Congress ki huwangang loi ningomba Bupendra na makpu hanjin anirak re-engage tawduna phammasi puhalaklibasi mahakna taba Manipur gi Chief Secretary thabak pubongamba matik sabo officer amata leitrabra habi wafam phongdorakre Wafam si Congress bukan pangtukiba paugi mipam namhang na paumising na phongdokibani handak Dr. Rajesh Kumar Chief Secretary makatana tha taruki oina thabakpuna na wa thorakliba order asi tharagadi superannuation da thabaktagi potharagada mahakpu phammasi puholak sahi ama suraga naiki mangna makatana phongdokibida haukiba kumja English ngani ga taraga threat ki April 3 da Chief Minister N Berena lusing laingakna laukiba cabinet miphamgi warep amada superannuation thabakdagi potharaba officer singbu amukhana re-engage tawrui habiki warep laukrabani Dr. Rajesh Kumar phammasi maki service matam loireduna potharaba sufam asibu puhauba yaraba additional Chief Secretary singda MS Khan P by Fayamasum K Moses Salaina sing officer sing lady Hairiba officer sing asi English sing magsama panuga marfuga nipan base ki IS officer ngatani makhugi mathakta let khogin hokip su base asigi manungsan dunu yauri haiki Maramasina pharmacy bu purakliba officer sina service matam loiduna thabaktagi potharaba matungda pharmacy bu puhauba yaba matik saba IAS base ki officer kya laidi dubu lenga ki thawong sin Chief Secretary gi pham purakpa yaba officer singi khudong saba sing mangalaki adumainama kumja English ngani ga kungani thogi December amada Department of Personnel and Training na thokiba office memorandum amada masigi pera number 3 gi matungna thabaktagi pothabigi sahi humfu suraba matungna lainga ki thawmi singi service sangdok hanbigi ayaba piri masigi manungda scientific ki weba hiramda expert oiribising sai humfugani thai fawu sangdokpa yawi duga saknairaba scientist singi thabakna sai humfuga mari fawu sangdokpa si hali masigi mathakda CBI natragana Intelligence Bureau na singba agency singna makok thongba official singi service sangdohan bayai Home Secretary natragana Defense Secretary na singbagi service sahi ani phawa sangdohan bayai adumainama Chief Secretary gi thapak pubagi matam asibu sangdohan bagi ayabadi hairiba memory nam asida yaudi hain spami singda phongdokhi atopa paw madana samphai da karam halokhara tasinbadagi miyoi manga siri Mizoram gi Sampai District ki manung sana leiba singi shuru amadagi karam lokhara tasinbagi thawdokta kar du tonga khiba miyoi manga laikhidre haina police ki report amana hari police ki report asigi matungina Tata Sumo karam miyoi nipan tongduna zokha thar tam lakhibani maduda Sampai District ki sungte area Tata Sumo adu thorakhiba driver aduna gari edu control tawbangam hawdabagi singi nakal ta tasinkhibani maduda gari edu tongakhiba miyoi manga laikanaba ngamdana sikhibani atopa miyoi ahumna phibam luna sokpadagi government hospital la laikana duna laidi laibak thiba thawdo adu laikhidraba miyoi singa dudi Gensiang kupa
sahi kuntraga taruk, Tayis sahi kuntraga taret, Lalung Nema sahi kuntraga taruk, Mungsingang sahi kuntraga taret amasum parthai ni hairian su paushna makatana palakli. Makasa tarakpoina to papaw manamo mamanaba hatpada sinaba miyoi pulis na fari. Sial puge yadabagi wahawdagi lunatinaba mamanaba anigi marakta ningay sangdanaba tokraba matung mamanaba amana atopa mamanaba dubu hatlaba matung taxi cab ama kauduna asibak sangado asamgi umangamada langtok halambada sinariba miyoi du fari hari. Police ki report matung ina thawdoshi da sinariba miyoi du ki maming Hitesh Das kawi amasum maha Narapuri district gini mamanaba sibu sial gamari lainaba uwapa mamadagi magna hatlaba matung taxi kauduna Guwahati City dagi kilometer kuntraga mangarom sa alaga laiba umangamad asibak sa nga dulang tuklaman hedi. Amaramda, taxi driver sina pongdo kibagi matungina Hitesh na asibak sa nga dulang tukluna ba mangonda kangan kibag loina na tabag ado tawkrabadi mahaksu kudong saru hen kiyan kiso hedi. Makasa tarakpoy na to papaw mo na kumza English nga niga kun nga matoyda masagi nupi may tado na hatpada siyana ba miyoy pabangang kre. Hawkiba kumza English nga niga kun nga matoyda yu takpada ating bapi haibigida masagi nupi bu gas stopta mamay insindu na amadi masada asabi ising haizindu na hatpada siyana ba miyoy nga si Haryana Police na pabangang kre hari. Police ki report matung ina para ba miyoy si Uttar Pradesh ki Busan sagar dagini maki maming pinku kawi hawkiba kumza English nga niga kun nga matoyda thokiba thawdo osiki matung tarakpada oina maku police na phana bhona duna lakibani hairiba miyoshina sahi amaroma si Haryana Delhi Rajasthan Uttar Pradesh amasum Punjab ki tungan mafam singda lotuna lakibani miyoshika mari makhong takpa ngamada lupa lising mga pigani haina laukthoksu laikre hawkiba kumza English nga niga kun nga matoyga August taruk ayuk pung tare tabada paraba nupa sigi loinabi Kalpanana sak thongna yu thakna ba mongon hairubadagi pinkuna usitti haiduna maki nupi kalpanabu thaduna thamlibi gas stock aduda mamai insinduna maina sakhalaba matung nakal leirama ka hena saba ising asabana haijinkibani nupi edugi mari matana victim adubu hospital pukhatuna laikatnaraba matung numit marini leiraga laikatnaba ngamdana sikibani sohairi makasa tharakpa masum lushilakpoina na harolgi thawdang pauksi digi to pawmanamo Mairosang singda oza awat palaitana ba atubur oza lising amarom lauragani Education Minister. Lengaki mairosang singda oza wat piki awaba mayuk nari bisi karada oirabasu mengkat pa ngamna ba atubada oza lising amarom lauragani haina ngasi Urkul District ki manung sana laiba. Karting Memorials Ground na pangtukiba Busar katamna hulongi ni furak suba Rising Day ki thoramna Education Minister Thanawzam Basantana fondokre. Tharamadu Chief Guest oikiba minister na makatana hakibida lengaki lairiba mahirosang singa sige apan ba oza lising taragatret mathau tabagi manungda oza lising tarakaktamak leibana thengnariba khudong sadaba singmen kanaba lengakna awangba thakta honari Education Department gi oina transfer amasum posting gi matangda anauba kanglon semgi khongthangsu lakhwali haireduna kanglon asigi matung ina oza singi sabsab residential certificate nupa nupi khangdokpa amadi Sahi yenglaga posting su piraga naki loinana lakadoriba HSLC parikya mayunagadoriba lengaki mahiroi singi oiba special coaching class anobusai English ngani kungo humdoi angan masarutagi sataba horagani mathau masak khangdana lemna tolop sariba lengaki oza thengnaba yaurabadi miyamna masak maming takpiyo makoi singi mathakta sabsabe action lawgani haina sufongdoki nakala maromda high school gi thakta leiriba Tusar Government High School si matang sagi program na higher secondary gi thakta on khanaba honaragani loinana mahiroi sang sida haujuk lerib oza wat piki kodong sada basi koknaba matang sayol anauba oza mari tharak lagani haina su minister na thajaba piki thauramadu mari leinana Tusar katamna hulong sinduna class 5 tigi 10 phawad leiba mahiroi singi weba category ani thokna pangthukiba competitive exam da makok mathang ta khraba mahiroi singda mana matumien thuktuna pungning thawat khensu pausna makhatana phongdorakli tentangna atopa pawng tanga mayam da thamjage High Court na Sauren gi death sentence reference petition ki admission pikre hearing gi matam lepkre ahum subu oina High Court of Manipur ko na death sentence pikraba irom Sauren gi death sentence reference petition High Court na admission pikhibaga loina na hearing sa thanabagi damak matam lepkre High Court ki Chief Justice Sanjoy Kumar Sum Justice Ante Bimol gi division bench na motion oina sa takiba district and session judge Thobal na
ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯇꯔꯥꯒꯤ ꯗꯤꯁꯦꯝꯕꯔ ꯀꯨꯟꯊ꯭ꯔꯥꯗ ꯃꯁꯥꯃꯛꯀꯤ ꯅꯨꯡꯁꯤꯅꯖꯕꯤ ꯆꯍꯤ ꯀꯨꯟꯒ ꯃꯔꯤ ꯁꯨꯔꯕꯤ ꯊꯥ ꯑꯍꯨꯝ ꯃꯤꯔꯣꯜꯂꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯈꯤꯕ ꯃꯔꯥꯜ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯈ꯭ꯔꯕ ꯏꯔꯣꯝ ꯆꯥꯎꯔꯦꯅ ꯊꯥꯔꯛꯄ ꯗꯦꯠ ꯁꯦꯟꯇꯦꯟꯁ ꯔꯤꯐꯔꯦꯟꯁ ꯄꯤꯇꯤꯁꯟ ꯈꯟꯅꯔꯕ ꯃꯇꯨꯡ ꯑꯦꯗꯃꯤꯁꯟ ꯄꯤꯗꯨꯅ ꯃꯊꯪ ꯆꯍꯤ ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯀꯨꯟꯒ ꯍꯨꯝꯗꯣꯏꯒꯤ ꯖꯅꯋꯥꯔꯤ ꯀꯨꯟꯒ ꯍꯨꯝꯗꯣꯏꯗ ꯍꯤꯌꯥꯔꯤꯡ ꯆꯠꯊꯅꯕ ꯂꯤꯁ ꯇꯧꯈ꯭ꯔꯦ꯫ ꯍꯤꯌꯥꯔꯤꯡ ꯑꯗꯨꯗ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟꯁ ꯑꯥꯔ.ꯀꯦ. ꯎꯃꯥꯀꯥꯟꯇꯅ ꯁ꯭ꯇꯦꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯈꯤ ꯑꯗꯨꯒ ꯑꯦꯗꯚꯣꯀꯦꯠ ꯋꯥꯏ ꯗꯦꯕꯗꯠꯇꯅ ꯄꯤꯇꯤꯁꯅꯔꯒꯤ ꯀꯥꯎꯟꯁꯤꯜ ꯑꯣꯏꯅ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯈꯤ ꯑꯗꯨꯕꯨ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟ ꯑꯃꯠꯇ ꯀꯣꯔꯠ ꯄꯤꯈꯠꯂꯛꯈꯤꯗꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯆꯥꯅ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ꯫